ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 4-5ꯔꯣꯝꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯝꯇ ꯅꯠꯆꯗꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯍꯥꯞꯆꯕ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯇꯣꯝꯕ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯕꯕꯥꯁꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯖ ꯅꯣꯝꯖꯕ ꯇꯧꯕꯗꯒꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯔꯨꯞ ꯊꯥꯔꯨꯞ ꯌꯥꯎꯔꯒ ꯄꯩꯁꯥ ꯈꯔ ꯁꯦꯚꯤꯡ ꯑꯗꯨꯝ ꯇꯧꯏ꯫ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯐꯪꯕ ꯇꯟꯖꯥ ꯆꯥꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯅ ꯄꯩꯁꯥꯁꯦ ꯁꯨꯔꯒ ꯇꯥꯟꯗꯣꯏ ꯁꯔꯨꯛ ꯉꯥ ꯐꯥꯝ ꯑꯣꯏꯅ ꯇꯧꯔꯁꯤ, ꯃꯁꯤꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯅꯤ ꯍꯥꯏꯕꯗꯒꯤ ꯉꯥ ꯐꯥꯝ ꯇꯧꯕꯁꯦ ꯃꯁꯤꯗ ꯌꯥꯅꯔꯦ꯫ ꯐꯥꯝꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐꯥꯝꯁꯦ ꯂꯩꯔꯨꯕ ꯃꯇꯝꯗꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤꯁꯦ ꯇꯠꯂꯕꯣꯏ ꯅꯤꯡꯉꯤ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯦ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯈꯨꯗꯤꯡꯗ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯅ ꯉꯥꯡꯖꯔꯤꯕ, ꯆꯩꯖꯔꯤꯕ, ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡꯕꯨ ꯊꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯄꯁꯤ ꯃꯁꯤꯃꯇꯪꯗꯤ ꯆꯠꯄꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯛꯄ, ꯄꯩꯁꯥ ꯈꯛꯀꯤ ꯈꯜꯂꯒ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇꯅ ꯉꯁꯤ ꯆꯝꯖꯔꯕ ꯏꯃꯨꯡ ꯀꯌꯥꯗꯤ ꯑꯋꯥꯕ ꯏꯄꯥꯛꯇ ꯏꯔꯥꯛꯅꯍꯜꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯃꯇꯪ ꯈꯪꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯕꯕꯥꯒꯤ ꯐꯥꯝꯁꯦ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯗꯤ ꯐꯥꯝꯁꯤꯒ ꯈꯔ ꯂꯥꯞꯅꯩ꯫ ꯑꯗꯨꯅ ꯕꯕꯥꯗꯤ ꯐꯥꯝꯁꯤꯗ ꯆꯠꯂꯒ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯑꯦ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯐꯥꯝꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ, ꯑꯩꯒꯤꯅ ꯏꯗꯣꯝꯆꯥꯁꯦ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯉꯥ ꯌꯣꯟꯕꯤ, ꯉꯥ ꯂꯂꯣꯟꯕꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯐꯥꯝ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯃꯤ ꯌꯥꯝꯅꯁꯨ ꯇꯥꯗꯦ, ꯆꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯌꯥꯝꯅ ꯆꯤꯛꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯉꯥꯒꯤ ꯐꯥꯝꯒꯁꯦ ꯈꯔ ꯂꯥꯞꯅꯩ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯄꯥꯛꯅ ꯆꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯈꯛꯇꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥꯁꯨ ꯑꯗꯨꯝ ꯐꯥꯝꯁꯤꯗ ꯄꯨꯟꯅ ꯂꯩꯍꯟꯈꯤ꯫ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦ, ꯑꯌꯥꯝꯕꯅꯗꯤ ꯐꯥꯝꯁꯤꯗ ꯑꯗꯨꯝ ꯂꯩ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯜꯂꯒꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯕꯨ ꯁꯦꯟꯅꯧ, ꯃꯤꯅ ꯋꯥꯔꯤ ꯖꯥꯠ ꯖꯥꯠ ꯍꯥꯏꯅꯩꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤꯗꯣ ꯑꯩ ꯃꯗꯨꯗꯤ ꯍꯥꯟꯅ ꯄꯟꯖꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯜꯂꯦ, ꯕꯕꯥꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣ? ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯃꯗꯨꯒꯤ ꯃꯇꯝꯂ ꯍꯥꯏꯅꯩꯇꯅ ꯈꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯁꯥꯎꯅꯤꯡꯕ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯕꯣꯏ ꯈꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯕꯕꯥꯒꯤ ꯐꯣꯟꯁꯦ ꯆꯦꯛ ꯇꯣꯏꯅ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯕꯕꯥꯅ ꯁꯨꯝꯅ ꯅꯨꯄꯤ ꯀꯣꯏ, ꯅꯨꯄꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯤꯅ ꯍꯥꯏꯔꯒꯁꯨ ꯏꯁꯥꯅ ꯏꯃꯤꯠꯃꯛꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯆꯤꯡꯅꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯔꯣꯟꯕ ꯂꯤꯆꯠꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯈꯪꯍꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯕꯕꯥꯒꯤ ꯐꯣꯟꯁꯦ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯔꯦꯀꯣꯔꯠ ꯑꯃꯈꯛ ꯌꯥꯎꯔꯝꯈꯤ꯫ ꯃꯗꯣ ꯑꯩꯅ ꯈꯟꯕ ꯃꯤꯀꯨꯞꯇ ꯁꯣꯏꯕꯗꯤ ꯃꯥꯜꯂꯤ, ꯑꯇꯩ ꯔꯦꯀꯣꯔꯠ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯁꯦ ꯉꯥ ꯂꯂꯣꯟꯕꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯕꯕꯥꯁꯦ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯉꯥ ꯂꯂꯣꯟꯕꯤ ꯅꯨꯄꯤꯁꯦ ꯃꯁꯤꯒ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯀꯣꯜ ꯇꯧꯋꯦ, ꯑꯗꯨꯒ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯍꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯅꯕ ꯃꯤꯗꯨꯅꯤ ꯍꯥꯏꯅ ꯏꯗꯣꯝꯆꯥꯅ ꯆꯨꯝꯃꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯃꯌꯨꯝꯒꯤ ꯃꯆꯥ ꯃꯃꯧ ꯊꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯈꯪꯂꯒ ꯍꯥꯏꯖꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄꯁꯤꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ, ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯃꯥꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯇꯧꯒꯅꯨ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤꯁꯤꯅ ꯇꯧꯗꯦ ꯍꯥꯏꯖꯤꯟꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ
irang hojimagi mahut nupa khainakhiba nupa amada mayum pangkhro aduga migi thanamliba masado nungsinana yopiraga leminaw mayam aina haribese masa masada thoklaba kanda khangani isada thoklabanina awaba masak ikaiba sauningba haibada haimamba thokloi matamduda miyo kharanasu babagi asiguma lisase khangnaki akoina mapan thokpa matamdasu mina ekhoida hangapasi yawi adubo dare hangba yadabagi nakoinana wa oina phagi oina harapane aduna hekta khumubasu yadaba khatnabasu yade karamnasu khatnaruni maramdi aigi babana lamsatludabagine nubisina aigi babadagi pasase them lauthoba asumna pau hek tabadagi aina sauningduna phone tawki aina phone tawribase nupidudane matamduda nupisigi masa nupine habama phone pakhalae masa nupina babagi mingse palae ainga hak pungangaki moi loinaba khangabra haidana ainga hakti wamta haide dumina dumalai masidagi aina noimado amta pahalo ado amta ngai khoba nangonda wamta haige ai mi takine haiduna yamna tapna ningangi base akhoi babagi phone rekota noimaga wari sanabagi yorame noimaga akhoi babaga lenariba marisa nang kaino khangbra aina sum nangonda hangbane maduda mana pakhalaga tafong khangdana kainomta haisege hariga babagi maramda wa kya ma haraki bababusu mana badana pirakhi hoi asumadi oramba yai adubo isu aigi apopo ipada mina nganghaningba chahaningba nati adunai matamaduda masa ama oina aigi bababu aduma haba haiduna moigi maramdasu aina akhamba kya ma hai moisu moigi mamado mara leitabadona adum haire kasu khangjadaba mara leijadaba masa ani ekhoi ani oina phone sida adum khatnare masidege aina masa nupi sida hai noigi imado nupi ama oibagi izanga ke khalabade babana sigumba phataba wahi harapada noina ekhoida haibirapa kyam kaige noina khangabasu losalaga thamliba kaigino ekhoida babagi phataba lisato haibirapa kaidoge noina khangna haijibase noisu noi mana dumai tobodo noisu yaningbra haidana ai shauduna makhoida ngangki adugadi masanu bisina moina bababu themduna pesa lauthoga aina phone toba matamda babagi mingkoropa moina bu iran sinaba babagi phone abase se phau tawde haina harakhi mina sum hainabada nupise wangangba sakpasu yamna haiba nupi orame masu masagi marando kupsilaga nupiduna engonda yamna ngangki aisu sauningba mayana nupiduga aige khatnaki aina babaga khangnariba paphonariba nupido maduda aina haiki noiga babaga kaunabasi yaroi mari amata lainaba yaroi kaiguma noina matungda adumba tawramabadi aina kaidoraki yong haraga iPhone se sauna dum kae ai babada ikai kaina wado haiki adugadi babana mana tawriba poto soikhre baba langkhre habagi mahut engonda onsilaga thabo leitabanina mingonda phone tawraga khanaba oramnina haiduna engonda oina onsilaga ngalakhi ai namito yamna kapkhi ai bababu yamna warokhi adubu wafamse ai kanadadi haidoktre khara leraga akhoi nga phai aina sohana mayamda haijakhrabaduni khuladuda ngala lombisu yamna lei habaduni akhoi gi nga phaba matamda yawriba la lombido ngasagi nupidugi yumthangna bala lombi ma yawrame matamaduda imaga babaga se nga do thinba sapajani moidobudi nate thangnaba la lombi adudane adugadi moidi aibu badanam piba yana ba haidana plan tawduna imagi mamangda oida badaba mayam ama harabajani tasene imadi warido khangjedabani aina su haidokte maramdi imana nungai kiroidabado aisu khange aina fonda matung manaw tawdana ba haidana wari sakraba matung amu aibu lana unaba haidana makhoina baba imada afaba saduna akhoi fataba khanbas leite babana karisu harakte haiduna imabu moina thajahanke amaromdadi hojikini biduna bababu kasum haraktena imabu thajahanke ma masagi fatabalisa adubu khumjinke aduga nupiduna nasa nupina angonda phone tawrai kari no yamna harena babada ngambadagi
ꯕꯕꯥꯗꯣ ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯋꯥꯗꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯅ ꯆꯒꯠ ꯇꯧꯏ ꯅꯊꯧ ꯀꯔꯤ ꯂꯩ ꯃꯄꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯤꯡꯅꯔꯤꯕꯅꯤꯅꯦ ꯑꯩꯁꯦ ꯃꯤꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤ ꯅꯪ ꯁꯤꯒꯦꯔ ꯁꯤꯔꯣꯏꯔ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯌꯣ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯕꯕꯥꯅ ꯑꯩꯕꯨ ꯆꯩꯔꯛꯈꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯕꯕꯥꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯇꯥꯔꯕ ꯃꯤꯀꯨꯞꯇ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯈꯤ ꯕꯕꯥꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯃꯆꯥ ꯑꯣꯏꯕ ꯀꯅꯥꯅꯁꯨ ꯃꯄꯥꯁꯤꯡꯕꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯍꯟꯅꯤꯡꯕ ꯂꯩꯔꯝꯂꯣꯏ ꯑꯩꯒꯤ ꯕꯕꯥꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯕꯕꯥ ꯑꯣꯏꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯈꯝꯕꯟꯖꯕ ꯅꯨꯡꯁꯤꯕ ꯏꯖꯠ ꯃꯥꯡꯉꯅꯤ ꯀꯤꯕ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯃꯆꯥ ꯑꯩꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯁꯦꯟꯅꯖꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯤꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯂꯨ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯑꯍꯥꯟꯕ ꯏꯖꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯍꯥꯏꯅꯤꯡꯕ ꯏꯅꯤꯡꯕꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯏꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯤꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯗ ꯌꯦꯠꯄꯤꯒꯅꯨ ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯅꯁꯥꯕꯨ ꯁꯦꯝꯂꯕꯗꯤ ꯃꯍꯩ ꯆꯥꯒꯅꯤ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯗꯨꯅ ꯄꯨꯟꯁꯤꯗꯣ ꯂꯩꯒꯅꯨ ꯄꯨꯟꯁꯤꯗꯣ ꯂꯩꯈꯥ ꯇꯥꯗꯨꯅ ꯃꯤꯒꯤ ꯇꯤꯟ ꯁꯤꯠꯅꯐꯝ ꯑꯣꯏꯍꯟꯕꯤꯒꯅꯨ ꯃꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯅꯃꯧꯁꯤꯡꯕꯨ ꯃꯤꯅ ꯎꯁꯤꯠꯄꯤꯔꯣꯏ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯒꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯗꯣ ꯈꯪꯂꯝꯕ ꯊꯣꯛꯂꯒꯗꯤ ꯏꯃꯥ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯒ ꯕꯕꯥꯒ ꯍꯦꯟꯅ ꯃꯔꯤ ꯅꯛꯁꯤꯟꯅꯈꯤꯗꯨꯅ ꯆꯦꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯇꯁꯦꯡꯅ ꯍꯤꯡꯕꯗ ꯂꯨꯔꯦ ꯈꯨꯟ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯏꯖꯠ ꯂꯩꯅ ꯍꯤꯡꯁꯤ ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛꯅ ꯆꯠꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯗꯨꯅ ꯏꯆꯥꯕꯨ ꯊꯥꯛꯂꯕꯗꯤ ꯑꯩꯅ ꯏꯆꯥꯗꯨꯗ ꯄꯤꯖꯔꯤꯕ ꯆꯥꯛꯇꯣ ꯃꯗꯨꯕꯨ ꯑꯃꯤꯇ꯭ꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯨ ꯑꯣꯏꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯏꯆꯥꯕꯨ ꯊꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯝꯕ ꯍꯨꯃꯥꯡ ꯃꯃꯟꯅ ꯏꯆꯥꯕꯨ ꯁꯦꯝꯁꯤ ꯃꯗꯨꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯡꯕ ꯃꯒꯨꯟ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯋꯥꯔꯤꯁꯨ ꯏꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ